manipurnews.channel mayam taram oksari loina ngasi maro baw pichuri ahan bada pulwama amasung pahalgam gi thodokpu lengang aloktuna dana thon khibani hairo assam gi MLA ama police na fare kumja so lising tarama pangi February da Jammu and Kashmir gi pulwama haina khangna ba mafam da CRPF gi convoy ama da suicide bombing attack chathadana person ki ahat kiba amasung tha si kuni thoida pahalgam gi tourist spot ama da langkoiba la ko miwai kuntaruk nomaina kaptuna hat khibagi thongbu lengang aloktuna ga chathagibani amasung thon khiba dokni haiduna phungtokluba Assam Legislative Assembly gi opposition party ama oiba All India United Democratic Front ki MLA Aminur Islam police na fakre agency gi pauna haibada afam asi ma ngarang phungtokpagi video ama social media da thadoroktuna viral oikhibani hairi maramasina Nagawan police station MLA sina thodoksing asi gi matang da miyam bulan lamjingnaba amasung irang thonanaba mission bafamni afam si phungtokle haibagi charge to motor case FIR number 347 of 2025 registered togdana lokot kibani case asi BNS solusingani kolom 2 gi section 152 196 197 352 amasung 353 gi makha da lokot pani hairi case asi lokot pantha dana mahapu Assam police na phare haina asi Assam police ki official social media platform X da thador kibani hairi MLA asina police na phabagi matang da chief minister Hemanta Biswa Sharma na permission phungtok kibada Pahalgam terror attack ki matang da Pakistan bu athona ba haktinana natraga nakoinana honarakpa miyoi maki matakta action lokana na honari object phabu da koine MLA Aminur Islam na social media da phungtor wafam adu video sing thingnare mahakna Pakistan bu sogole haiba khangle maramasina mahaki matakta case ama lokot pani haiki amaramda police na phar MLA sigi political party AIUDF ki lusingba Maula Badruddin Azam Landi MLA asina phungtok ki afam singdagi lapna lekhiba lena mahaki party na di lenga kidamak lepli haiba afam se phungtok kre adu MLA asina phungtok ki wafam adu party asiga oiba wafam nate masi matang da mangjuna miyam singtokre party asina matam punamak ngak ka amato oina leminary terrorism gi lining leite amasung kari gama makhal gi thawong sing chatharak haibasi Islam lining gi mayoktani miyoi sing aduna Islam amasung Muslim singbu mingchathel le haina su phungtoki makha tab update kul ani gi yum singmei tharamba IM na yaning da phungtorli ngarang ayu Kamjong district gi Indo Myanmar border ga nakna leiba Gampal amasung Hayeng khulgi yum kharamai thadok lambagi thawong adu NSN IM gi director na thorok puserol amana yaning da phungtorli laibaktiba thodo aduna Naga Army amataga mai leina de haina su thodo adugi matang da yumpham yaudaba amasung aran afam sing mari leina basina santok loidabani haiduna chenaba sing soidina phakani haina su phungtorli makha tab update cookie terrorism matakta surgical strike sathagadabani RSS Manipur cookie terrorism satharaliba terrorism gi thawong sing yauna India da satharaliba terrorism gi thawong sing ase loisanana ba India lenga na surgical strike sathagadabani haina RSS na mari leina ba lenga ki pungning chingsan kre ngasi press club ta pangtok pawgin pham amada RSS gi National President Mohan Giri na hai Manipur terrorist ki thabak sathariba cookie terrorism gi matakta sabchaba thabak pakat piu India lenga na lebak sida terrorism gi thawong chathalaptana ba mangjongna na mathau ta thabak sing pakatlam labadi antak Pahalgam gi laibak thiba thodo ade tholam dabasu yai hairi mal makha ta na hai terrorism haibasi lining gi wanate lenga na asira phire amag loyana surgical strike na singba chathab mathau tai Islam lining gi mingda leiriba extremist group kharana Muslim group sing gi mingchat thianbagum cookie terrorist ki thawong da Manipur da leiba cookie puru ki miyoi kudingmakna mingchathele maramasina Manipur da gisu separate administration taliba amadi Manipur tangdu leita ba amasung nungsi chanana leiminana bagidamak wari thanabade yadriba singi matakta India na lenga na sab chaba esel lokat pamtu haiki meitai puru ki miyoi sing masabu ngaktok chanaba khulai pairami adubu khulai sing adu governor na surrender tarok laba appeal tobulena authority da sinakiba si thaganingai ni adubu singi mafam singda afaba makali kusu khulai sing masing thingamdana ngasisu adumok pairaga leiri masina irang thoknabagi macha ama oibatana waroisin ama purakpada awaba oigani haiki hojik Manipur da khana sunabagi irang na maram oidana miyoi lising umpu henba relief camp singda sangja pamlogdana wana leiri haibasu hairadana hayeng Manipur gi governor Ajay Kumar Balaga unadana point hum yawa mamarada ampisalagani amasung thabuk oina pangthokpina ba taksalagani haina pawmi singda phungtoki governor da pisangada memorandum da yawa ngapam sing manungda Manipur da NRC chana handana illegal immigration khantokwa yellow singda kanana honaba lajenadana leiriba miyoi lising humpu rom masa yumda te takaidana hanjalanbaga lena makoida security amajung compensation singba ningchina pibiba amasung terrorism gi thabuk singi mayokta akan action logadabani haibna singba yauri hairi khata ba update ta khanaba khamba sangloba napi namoina fale ngarang namidang pung 10:35 rom tarakpada naurem thong laisram lekaida yumthangna na leminaba yum ani gi miyoi ani mari yenarapadagi kut thonarapada phangtok pasangloba ni haiba salam ongbi narini leima
ma sahi opama toy ma puroi ba es lukhoi kobi nupi ama ningjol na nongmai maruna panduna sokle hairi marayena ba sida mahaki masanapa Robertson sahi kunmanga amasung tungji bisrup koba mioi ani yauki mahakna khanaba khamtoknaba changlubani adubu nongmai na panduna sokpodagi bisrup puju lekai gi mioi sina phubodagi soktuna rims te pukatana layeng ki hairi aduga Robertson amasung Nalini na ras midisi da laikanari hairi todo sigi matang da lampian police na case amare start tawduna lokhatlaga investigation chathaba hokre Nalini da paliba nongmai maru adubu kalakpo oiramgani jingnaba pistol amasu police na recover tawkre hairi hojik phawgi oinadi maru paw pijaba matang asilojare makha taba update kedamak mayam punna ngai minasi loina na sene asibung sibiduna like and subscribe to Wiramo